Hello everyone, welcome back to my channel. Ngasidine ukabiga khamen asinbiga hawai thraaka tawga thongba ujaraki mayam miminasi adu mayam aigi channel se mayamna nusibiduna support khara tawbiyo aigi channel se thengnabiba yauradi subscribe tawsanbiyo like nabiyo si hajage aigi channel se khara mayamna support tawduna tawhanbiyo habadi chakhotnaba honahanbiyo ko aisu aigi angamba thakto honazarake ai kuidri ko aina YouTube tawrakpase aduna khangdaba mayam se yawi haita aichu pamjarubagi tawjabane adu mayamna nusibiyo si hajage ado aigi henzang thobado ulage mayam yeminarsi ko ado aigi henzang thongbado yengminarsi Ada, aku di new cakap menumita ko. Aisi free pajaba malilaga, pini pajaba malilaga, pi pajaba mama, ya laga be pajaba mai, ya la tholak tu ni new cakap ba. Like to view, video kon to view. Video call tawbiyo sida laire aigi thongnabase semdoe ado thau hana haijalage aduga adum mathang thongba adum ujarage ukabiya yadase aina magi mathibongdo lawthobani ko mathibongdo yawadi khaju khaiba ko adu mathibongdo aduna lawthoba sumana haptare Fadigom thaga loisalage akhogidi mahi chaba ngaktani aduna fadigom se thaga loisalage mahi amta yahawdre mahi loina kangare umurok manamsidi wa hazina Aku jelek. Bye bye, pasal malam kiki.
ꯈꯤꯇꯪ ꯆꯝꯕ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯊꯨꯝ ꯈꯤꯇꯪ ꯆꯝꯕ ꯏꯟꯖꯥꯡꯁꯦ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯁꯦ ꯏꯟꯖꯥꯡꯁꯦ ꯃꯍꯤ ꯉꯥꯛꯇ ꯆꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯃꯍꯤ ꯉꯥꯛꯇꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯩ ꯍꯦꯟꯖꯥꯡꯁꯦ ꯃꯍꯤ ꯈꯔ ꯑꯗꯨꯝ ꯂꯥꯡꯒꯜꯂꯦꯕ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯥꯡꯁꯦ ꯃꯍꯤ ꯍꯥꯞꯄ ꯍꯥꯞꯄ ꯊꯣꯡꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯐꯤ ꯏꯟꯕꯁꯦ ꯐꯤꯗꯒ ꯊꯕꯛ ꯇꯧꯕꯁꯦ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯉꯦꯕ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯐꯤ ꯏꯜꯂꯒ ꯇꯧꯔꯦ ꯈꯪꯗꯦ ꯐꯤꯗꯣ ꯍꯦꯛꯇ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯈꯔ ꯇꯥꯁꯜꯂꯛ ꯑꯗꯩ ꯆꯥꯛ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯤ ꯎꯕ ꯃꯤꯅ ꯎꯒꯗꯕ ꯇꯟꯖꯥꯗꯕꯨꯗꯤ ꯐꯤ ꯏꯜꯂꯁꯨꯀꯣ ꯁꯨꯃꯥꯏꯅ ꯃꯤ ꯎꯗꯕ ꯇꯟꯖꯥ ꯍꯥꯏꯗꯤ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯥꯗ ꯂꯩꯕ ꯈꯣꯠꯄꯗꯗꯤ ꯐꯤꯁꯦ ꯑꯗꯨꯝ ꯀꯌꯥ ꯏꯟꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯨꯅ ꯅꯨꯡꯉꯥꯏꯗꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯐꯤꯁꯦ ꯍꯦꯛꯇ ꯇꯥꯁꯜꯂꯦꯕ ꯂꯨꯈꯥꯛ ꯐꯦꯡꯉꯗꯅ ꯂꯨꯈꯥꯛ ꯈꯔ ꯇꯥꯁꯜꯂꯛꯅꯤ ꯑꯗꯒꯤ ꯀꯣꯟ ꯐꯦꯡꯉꯦ ꯀꯣꯟꯅ ꯈꯔ ꯇꯥꯁꯜꯂꯛꯅꯤ ꯑꯗꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯇꯧꯔꯦ ꯍꯦꯛꯇ ꯇꯥꯁꯜꯂꯛꯀꯅꯤ ꯋꯥꯏ ꯇꯩꯔꯦ ꯍꯦꯛꯇ ꯇꯥꯁꯜꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅꯗꯤ ꯐꯤꯁꯦ ꯊꯝꯃꯒ ꯊꯕꯛꯁꯦ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯇꯧꯊꯣꯛꯑꯒ ꯀꯣꯟꯅ ꯂꯣꯏꯔꯒ ꯑꯣꯏꯅ ꯏꯜꯂꯦꯕ ꯍꯥꯏꯕꯗꯤ ꯃꯤ ꯎꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯩ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩꯗꯤ ꯅꯧꯅꯁꯨ ꯍꯥꯡꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯝꯖꯔꯤꯕꯒꯤ ꯇꯧꯖꯕꯅꯦ ꯃꯌꯥꯝꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ ꯃꯄꯨꯟꯗ ꯂꯨꯄꯥ 10ꯅꯦꯌꯦ ꯏꯀꯥꯏꯊꯕꯤꯁꯦ ꯃꯄꯨꯟ ꯑꯃ ꯂꯩꯔꯛꯄꯗ ꯂꯣꯏ ꯇꯧꯗꯦ ꯁꯤꯡꯖꯨ ꯍꯥꯏꯕꯗꯤ ꯑꯩ ꯊꯟꯗꯅꯦꯕꯀꯣ ꯏꯀꯥꯏꯊꯕꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯈꯛ ꯇꯧꯋꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯥꯡꯁꯣꯏ ꯇꯧꯒꯦꯅ ꯈꯥꯛꯑꯦ ꯃꯌꯥꯝꯗꯤ ꯆꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯗꯦꯀꯣ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯗꯅ ꯆꯥꯕꯅꯦ ꯏꯀꯥꯏꯊꯕꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯏꯀꯥꯏꯊꯕꯤꯁꯦ ꯀꯥꯡꯁꯣꯏ ꯇꯧꯔ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦꯃꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯃꯤꯅ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯥꯎꯑꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯆꯥꯀꯥꯟꯗ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦꯕ
ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯆꯥꯈ꯭ꯔꯦ hꯧꯖꯤꯛꯁꯦ ꯕꯣꯛꯇꯤ ꯐꯅꯌꯥꯝ ꯁꯨꯔꯝꯗꯧꯅꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯀꯥꯊꯕꯤꯗꯗꯤ ꯆꯥꯕ ꯍꯩꯔꯝꯗꯦ ꯑꯗꯩ ꯀꯣꯠꯄ ꯈꯣꯠꯄꯒ ꯊꯕꯛꯁꯦ ꯍꯩꯔꯝꯗꯦꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯀꯥꯡꯕꯨꯅ ꯀꯣꯠꯄ ꯆꯥꯕ ꯎꯕꯗꯣ ꯑꯗꯒꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕꯗꯒꯤ ꯁꯨꯝ ꯈꯔ ꯇꯦꯁ ꯇꯧꯔꯒ ꯇꯝꯕꯗꯩ ꯍꯩꯈꯤ 이신제 보ટલꯗ ꯉꯥꯛꯇ ꯊꯛꯏꯀꯣ ꯍꯥꯏꯕꯗꯤ ꯕꯣꯇꯜꯗ ꯊꯛꯄꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯏꯁꯥꯗ ꯑꯗꯨꯅ ꯕꯣꯇꯜꯗ ꯉꯥꯛꯇ ꯑꯣꯏꯅ ꯊꯛꯑꯦ ꯏꯁꯤꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯛꯄ ꯃꯌꯥꯝꯅ ꯕꯤꯕ ꯌꯥꯎꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯕꯥꯏ ꯑꯩꯁꯦ ꯆꯥꯛ ꯇꯣꯂꯛꯄꯒꯤꯀꯣ ꯀ꯭ꯋꯥ ꯑꯃ ꯌꯥꯝ ꯆꯥꯅꯤꯡꯈꯠꯂꯛꯑꯕ ꯑꯗ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯔꯨꯕꯤꯒꯦꯅ ꯑꯃꯨꯛ ꯆꯠꯂꯤꯅꯦ ꯊꯣꯛꯂꯛꯏꯅꯦ ꯑꯩꯁꯦ ꯀ꯭ꯋꯥ ꯃꯆꯥ ꯑꯝꯇ ꯎꯝꯖꯟꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯃꯨꯛ ꯇꯧꯒꯦ